JK News ki maikaidagi ngasi numit yumbagi pungza asi phawgi paw taminasi ngarang 80 unit 23 gi gari ama nambol foizing singing san lairembi hills manakta puncture oirena khamlaga thamlambani hai adubu sakhangdaba singna mai thadoklamle hairi kanana karigidamakta thabano haiba khangba ngamdri adubu 80 gi member singna kanna thijin humjinba thawak sa thabadagi mai tharamlaba miyoi sing adu pharba matung wakal tamina khre hairi mazohab thingbaga lup asiga mari leinade lup ki ming sizinaba amadi counter revolutionary group sogat pasing sairak pigini ccpur government of india gi oiba yaroidaba lalong singi manung sanna hokiba september 13 da makhoi gi surrender policy gi manung sanna wari sanaba hore hairiba adu people's war growth marxist center ga karigumba hiram amata da mari leinade sovereign talk natuna india government ka makhal amata gi talk tawdaba haina strategical core committee gi fire phongba leiroi haina ccp people war group ki central media coordinator gi secretary comrade lenin maitai na thadokpa serol amana hairi susanpur bulamka haina onthoktuna ITLF na entry pass kaklaga miyoi kya sanghanabagi thabak sathari Manipur da thokliba irang asigi khudong saba lawduna indigenous tribal leaders forum ITLF na Chuchampur da lamka haina thonjinduna tawningbada tawduna leiri Chuchampur da sangba miyoi fawba pass kaklaga chnghalle aranba thawong asi ITLF ki defense department mafung oiba thodang lawduna hotnari Chuchampur da kanagumba miyoi amana sangbada tangai phadana lawgadaba pass pibagi receipt objecti sabak fakle lup asina lokhalakpa khongthang gi manung sanna kanagumba miyoi amana Chuchampur da sange haiba matamda piba pass miyoi adugi leifam phone number aadhar number amasung kari thabak ki lakpano haina mayek sengna palli lup asina hokiba september gi tang 9 da tha amagi validity da piba pass amada record number 2592 oiba aduga sanglakliba miyoi adu UP dagi fasem kauba miyoi amani haina palli mahaki mobile number amadi aadhar number su receipt adu da mayek sengna yauri miyoi asina sanglapagi maramna potchai supply toba lakpani hairi sen sabagi tanthokrabi ama senyam charamle Rims da thapa happy gani haina sen loram bagi maral da thabak tagi thadat krabi nupi amana mi kuma thoi dagi lupa lak yankai ni toi henna loram bagi wathok amuk lak le Rims na thadorok pa serol amana hai hospital asida thabak tobini haibi lalambung takhelambam laikai dagi maibam ningon loitongbam ongbe somi mapuroiba loitongbam Johnson na Rims hospital da thabak happy ni haina namthak tawduna mioi kuma thoi dagi lupa lak yankai ni thoi ga lising ni phu lokhat ke haibagi wakat lakhi Miyoi basing asidagi somina Rims Hospital da attendant mali driver nurse chokidar yauna tongan ba thabak sing tahongani haiba namthak tawduna senfam sing asi khongkut kibani hairi somi hari binupi asi hospital asigi department of microbiology da left attendant contract oina thabak tawrambani amadi mahakumja 2022 gi December da Rims da thaba happy gani haina thaja handuna atopa miyoi amadagi lupa lak ani lowa thengnabadagi mahakpu hospital asina thabak tagi thadat krabani haiba wafam serol asina fongdokli oriba Fibam masida Rims ki director na karigumba hiram amatada khangba leite haina paladuna karigumba matamda manaba tawdok sing adumak thokli masimak yamna laibak thibani haiki